ตอนนั้นngasi di khoi adum chara hela si hai ro lekai dagi ching khara pu si hai bro kari wan da ta khuidu leika sida to na wa yo lage hai ro ha war suwana ne ngasi ahing si di kha ngasi hayeng di ne nong hek ngan baga itai ma tharu gi manak ta chatlasi aduga ne mana laukhiba sen sing do khara piyo na hai ro si hoi nya moi na han wai pu ki ba sen sing do sing ba ya ne hai ba to na ahing se phana di thenge sak tu sar sidana ta mania ai na ngasai na sing lei ti na hai ri du ta hau dra ba ha adu oirade aige tolop tu pitho o haredana nang gi tolop he hek pi ba hira da man do ising da thadar ma bani adudi nangna harise ai tolop phangdaro sinine aige tolop kapi jadi nang ibo mathung ke asaro he tอนนั้นkhoi si lai re ba mo do ra ma le da hai tharo nangi upuga freeze ka se makhong palaga sin khrene hai amuk ta yengo me haima kai na tawri sibo haima kari no ne he ayo bakha da kilin he oi ma hosikidu bo kari no haiba haima aigi upuga freeze ka di kadai da chakhraba tamna lai bunna tawri ni nangi upuga freeze ka se makhong palaga sin khrabani ha hitang mai bagi puttu oiza lo haima kari no tawri sibo aigi bukham tingkot mayam se kadai da chalino haiba asidi kari no तामने कॉफी का दो खरा से मऊ था ना ताकुदो करी के दो नंगना अईगी नाकता मुक्तुम मगर ले मिसिना चलो ब्रेकफास्ट के कॉफी का दो खरा से मुझो चलो now kakayi no tawi sibo sidi nangi hanagi yumaman badunya hai ba ha
ꯀꯔꯤ ꯍꯥꯏꯕ ꯇꯥꯛꯈꯤꯗꯣ ꯑꯦ ꯇꯥꯛꯈꯤꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯃꯟꯕꯗꯨꯅꯦ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯣ ꯍꯥꯏꯕ ꯇꯥꯃꯅꯤ ꯑꯣ ꯇꯥꯃꯅꯤ ꯇꯥꯃꯅꯤ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯀꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥ ꯑꯩꯒꯤ ꯌꯨꯅꯤꯐꯣꯔꯝꯒ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯕꯣ ꯅꯠꯇꯦ ꯅꯪ ꯉꯔꯥꯡ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯠꯂꯤ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯁꯤꯒꯤ ꯌꯨꯝꯁꯤꯅ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯍꯥꯏꯕ ꯇꯥꯃꯅꯤ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯠꯀꯦ ꯍꯥꯏꯕ ꯁꯤꯒꯤ ꯌꯨꯝꯁꯦ ꯇꯣꯅꯥꯎꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯅꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯂꯥꯏꯔꯕ ꯑꯣꯜꯂꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯌꯨꯝꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯁꯦꯠꯄ ꯌꯨꯅꯤꯐꯣꯔꯝꯁꯨ ꯃꯥꯡꯈ꯭ꯔꯦ ꯌꯨꯝꯗ ꯂꯩꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯅꯠꯇꯦ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯤꯔꯥ ꯗꯥꯏꯃꯟꯒꯤ ꯕꯨꯠꯇꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥ ꯈꯪꯒꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯌꯥꯔꯦ ꯏꯕꯣ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨ ꯄꯤꯔꯛꯑꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯇꯥꯃꯅꯤ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯍꯧꯖꯤꯛ ꯍꯥꯏꯔꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯦꯟ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯇꯥꯈꯣꯏꯗꯣ ꯀꯥꯟꯅꯗꯦ ꯏꯇꯩꯃ ꯊꯔꯣꯒ ꯆꯧꯕꯤꯒꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯃꯣꯏꯅ ꯄꯨꯈꯤꯕ ꯁꯦꯟꯗꯨ ꯑꯣꯏꯅ ꯊꯧꯔꯨꯔꯁꯤ ꯇꯥꯃꯅꯤ ꯅꯪ ꯌꯨꯝꯁꯦ ꯑꯃꯨꯛꯇ ꯁꯪꯉꯝꯃꯨ ꯅꯪꯒꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥꯅ ꯆꯪꯕꯤꯗꯣꯏꯅꯣ ꯍꯥ ꯆꯪꯒꯦ ꯆꯪꯂꯕꯗ ꯁꯟ ꯃꯉꯥꯏꯔꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯖꯔꯝꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯐ꯭ꯔꯤꯖ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯝꯅ ꯂꯥꯏꯕꯨꯠꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯣ ꯅꯪꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟꯒ ꯂꯥꯏꯔꯤ ꯑꯩꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯊꯔꯣ ꯑꯗꯨꯃꯥꯏꯅ ꯀꯞꯇꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯃꯥꯅ ꯊꯥꯖꯤꯜꯂꯛꯄ ꯕꯨꯠꯅꯤ ꯃꯥꯒꯤ ꯕꯨꯠꯇꯣ ꯉꯁꯤ ꯑꯍꯤꯡ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯕꯅꯤ ꯂꯥꯎ ꯃꯥ ꯑꯣꯏꯅ ꯑꯃꯨꯛꯇ ꯐꯨꯔꯨꯁꯤ ꯂꯥꯎ ꯏꯆꯦ ꯄꯥꯁꯋꯥꯔ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯅꯍꯥꯟ ꯑꯩꯅ ꯂꯩꯖꯔꯨꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯐꯤꯔꯣꯜ ꯀꯣꯜꯂꯤꯛꯀꯥꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯝꯅ ꯂꯥꯏꯕꯨꯠꯇꯨꯅ ꯄꯨꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯑꯩ ꯑꯣ ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯨ ꯆꯥꯎꯕꯤꯒꯤꯁꯨ ꯍꯟꯗꯛ ꯂꯩꯕ ꯑꯅꯧꯕ ꯄꯣꯠꯆꯩ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯒ ꯄꯨꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯗꯨꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯈꯪꯒꯅꯤꯗꯅ ꯄꯣꯠꯆꯩ ꯈꯛ ꯍꯨꯕ ꯅꯠꯇꯅ ꯃꯤꯅ ꯁꯦꯠꯄ ꯐꯤ ꯑꯍꯟꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯨꯔꯒ ꯄꯨꯈꯤ ꯍꯥꯏꯕ ꯊꯔꯣ ꯃꯗꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯇꯝꯅ ꯂꯥꯏꯅꯤꯀꯣ ꯃꯤꯅ ꯁꯦꯠꯄ ꯐꯤꯕꯨ ꯃꯨꯟꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ 이제 파스워드 또 ꯍꯦꯟꯇꯥꯡ ꯃꯥꯏꯕꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯏꯕꯦꯝꯃ ꯍꯣꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥ ꯍꯥꯏ ꯍꯦꯟꯇꯥꯡ ꯃꯥꯏꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯍꯪꯉꯤꯅꯤꯅꯦ ꯍꯥ ꯍꯩ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅ ꯂꯥꯏ ꯕꯨꯠ ꯊꯥꯖꯤꯟꯗꯦꯅꯦ ꯅꯣꯏꯕꯣ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯣ ꯍꯥ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯅꯦ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯦ ꯍꯥꯏ ꯊꯔꯣ ꯆꯥꯎꯕꯤ ꯅꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨꯅꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯦ ꯐꯨꯔꯨꯁꯤ ꯂꯥꯎ ꯐꯨꯖꯤꯜꯂꯨ ꯐꯨꯖꯤꯜꯂꯨ ꯈꯪꯕ꯭ꯔꯥ ꯊꯥꯖꯤꯟꯒꯣꯗꯅ ꯕꯨꯠꯇꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯗꯨꯒꯤ ꯚꯨꯠꯇꯨ ꯑꯩꯒꯤ ꯚꯨꯠ ꯅꯠꯇꯦꯅꯦ ꯇꯣꯅꯥꯎꯅ ꯂꯣꯏꯕ ꯚꯨꯠꯅꯤꯅꯦ ꯀꯔꯤ ꯇꯣꯅꯥꯎꯅ ꯂꯣꯏꯕ ꯕꯨꯠ ꯀꯥꯏꯅ ꯑꯣ ꯇꯣꯅꯥꯎꯗꯤꯅꯦ ꯀꯔꯣꯔꯄꯇꯤꯅꯦ ꯈꯪꯉꯕ꯭ꯔꯣ ꯃꯥꯗꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯅꯕꯨ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯟꯒꯗ꯭ꯔꯣ ꯍꯥ
ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧꯅꯦ ꯅꯣꯏꯕꯣ ꯇꯣꯅꯥꯎꯅ ꯁꯦꯟ ꯄꯥꯏꯔꯤꯗꯣ ꯇꯝꯅ ꯂꯥꯏ ꯚꯨꯠ ꯂꯣꯏꯕꯗꯒꯤ ꯄꯥꯏꯔꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯚꯨꯠꯇꯣ ꯁꯥꯎꯔꯦ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ ꯏꯆꯦ ꯄꯁꯣꯠ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯣꯅꯥꯎꯅ ꯂꯣꯏꯕ ꯕꯨꯠꯇꯨꯅꯅꯦ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯧꯁꯤꯜꯂꯅꯤ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥꯅꯤ ꯇꯝꯅ ꯂꯥꯏ ꯚꯨꯠꯇꯨꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯄꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯈꯤꯕ ꯑꯣꯏꯔꯝꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯁꯤꯗꯤ ꯇꯣꯅꯥꯎꯅ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯃꯥꯅꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯑꯌꯣ ꯏꯆꯦ ꯄꯥꯁꯋꯥꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯅꯣ ꯍꯦꯟꯇꯥꯡ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯗꯤ ꯇꯣꯅꯥꯎꯗꯒꯤ ꯂꯧꯔꯨꯕ ꯁꯦꯟ ꯃꯌꯥꯝꯗꯨ ꯄꯤꯌꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯊꯔꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯧꯖꯤꯛꯅꯦ ꯇꯣꯅꯥꯎ ꯊꯦꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯥꯒ ꯈꯟꯅ ꯊꯣꯛꯁꯤ ꯑꯗꯨꯝꯅ ꯇꯧꯔꯗꯤꯅꯦ ꯃꯉꯣꯟꯗꯒꯤ ꯂꯧꯔꯨꯔꯤꯕ ꯁꯦꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯎ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯀꯥꯟꯅꯗꯦ ꯂꯥꯎ ꯇꯣꯅꯥꯎꯗꯣ ꯕꯨꯠ ꯊꯥꯖꯤꯟꯕꯒꯤ ꯅꯃꯥꯗ ꯑꯃꯨꯛꯇ ꯐꯨꯔꯨꯁꯤ ꯂꯥꯎ ꯑꯁ ꯇꯣꯅꯥꯎꯕꯨ ꯍꯦꯛꯇ ꯐꯨꯔꯗ꯭ꯔꯅꯦ ꯏꯆꯦ ꯄꯥꯁꯋꯥꯠ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯧꯅꯦ ꯍꯧꯖꯤꯛꯇꯤ ꯇꯣꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯈꯟꯅꯍꯧꯒꯗꯧꯕꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄ ꯁꯦꯟꯁꯤꯡꯗꯣ ꯄꯤꯌꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯤ ꯍꯧꯖꯤꯛꯄꯨ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯏꯆꯦ ꯊꯔꯣ ꯏꯆꯦ ꯄꯁꯣꯠꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅ ꯐꯔꯅꯤ ꯆꯨꯝꯃꯤ ꯇꯣꯅꯥꯎꯗꯨ ꯅꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯨꯍꯧꯔꯨꯆꯣ ꯆꯠꯂꯣ ꯍꯟꯗꯛꯁꯨ ꯃꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯣ ꯑꯃꯨꯛ ꯐꯪꯂꯔꯣꯏꯗꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯇꯦꯟꯒ ꯄꯥꯏ ꯍꯥꯏꯕ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯖꯔꯦꯗ ꯑꯩꯈꯣꯏ ꯔꯝꯕꯣ ꯒꯦꯡꯁꯤ ꯃꯤꯁꯤꯡꯅ ꯀꯤꯕ ꯖꯥꯠꯅꯤꯍꯦ ꯑꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ ꯌꯥꯍꯧꯕ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯂꯩꯀꯥꯏꯒꯤ ꯏꯇꯩ ꯃꯈꯣꯏ ꯀꯗꯣꯝ ꯆꯠꯄꯤꯒꯗꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯁꯤ ꯔꯝꯕꯣ ꯒꯦꯡꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯐꯠꯇꯕꯒ ꯂꯩꯔꯗꯤ ꯔꯝꯕꯣ ꯒꯦꯡ ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯦꯛ ꯄꯤꯕꯤꯔꯛꯎ ꯑꯣ ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯨ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯇꯣꯅꯥꯎꯅꯤꯅꯦ ꯇꯣꯅꯥꯎ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯕ ꯁꯦꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯎꯄꯨ ꯀꯥꯡꯊꯣꯜ ꯂꯣꯏꯅ ꯍꯨꯔꯒ ꯄꯨꯕꯤꯈ꯭ꯔꯦ ꯇꯣꯅꯥꯎꯗꯤ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯊꯤꯔꯤꯅꯤꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯑꯃꯦꯔꯤꯀꯥꯗ ꯍꯦꯟꯇꯥꯛ ꯀꯝꯄꯅꯤ ꯍꯥꯡꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯑꯊꯥꯞꯄ ꯇꯝꯅ ꯂꯥꯏ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯥꯖꯤꯜꯂꯤꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯣꯅꯥꯎꯗ ꯌꯥꯝꯅ ꯁꯥꯎꯔꯤꯖꯥꯠꯅꯤ ꯃꯥ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯇꯣꯅꯥꯎꯕꯨꯗꯤ ꯍꯟꯗꯛ ꯂꯦꯝꯅ ꯊꯥꯔꯔꯣꯏꯗ ꯃꯥꯗꯤ ꯍꯦꯛ ꯎꯅꯕ ꯃꯐꯝꯗ ꯂꯩꯈꯠꯂꯗꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯇꯣꯅꯥꯎ ꯐꯨꯕ ꯆꯠꯂꯤꯅꯤ ꯇꯣꯅꯥꯎ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝ ꯌꯥꯒꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯔꯝꯕꯣ ꯒꯦꯡ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯇꯣꯅꯥꯎꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯜꯂꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯇꯥꯈꯨꯗꯨꯝ ꯇꯨ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯂꯩꯔꯝꯃꯤꯅꯦ ꯇꯣꯅꯥꯎ ꯃꯗꯨꯒꯤ ꯇꯝꯃꯂꯥꯏ ꯅꯨꯄꯤꯗꯣ ꯃꯥꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯊꯧꯕ ꯍꯩꯔꯝꯃꯣꯏ ꯑꯗꯨꯅ ꯊꯅꯝꯃꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯁꯤ ꯀꯣꯛ ꯍꯦꯛ ꯌꯣꯟꯊꯣꯛꯑꯒꯅꯦ ꯆꯦꯡ ꯋꯥꯜꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯇꯥꯈꯨꯗꯨꯝ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯕꯨ ꯀꯌꯥꯒ ꯄꯤꯅꯕ ꯖꯥꯠꯅꯣ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯛꯂꯗꯤ ꯂꯨꯄꯥ ꯀꯌా ꯂꯧꯁꯤ ꯍꯥꯏꯔꯤꯅꯣ ꯌꯥꯝꯅꯗꯤ ꯄꯤꯔꯝꯃꯣꯏꯍꯦ ꯁꯅꯥꯎ ꯃꯆꯥ ꯑꯃꯒꯤ ꯃꯃꯜ ꯐꯥꯎꯗꯤ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯁꯅꯥꯎ ꯃꯆꯥ ꯑꯃ ꯌꯣꯟꯕꯒꯤ ꯃꯃꯜ ꯐꯪꯂꯗꯤ ꯆꯦꯡ ꯐꯥꯎꯗꯤ ꯋꯥꯟꯕ ꯀꯣꯟꯅꯔꯅꯤ ꯑꯗꯣ
ꯀꯗꯥꯏꯗ ꯄꯨꯔꯒ ꯌꯣꯟꯁꯦ ꯍꯥꯏꯔꯤꯅꯣ ꯃꯗꯨ ꯌꯣꯟꯒꯦ ꯍꯥꯏꯔꯗꯤ ꯏꯝꯐꯥꯜꯗ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯑꯩꯅ ꯀꯣꯛ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯦ ꯅꯪꯅ ꯂꯧꯗꯣꯏꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯂꯧꯍꯧꯔꯣ ꯁꯦꯟ ꯈꯔ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯀꯩꯅꯣꯍꯦ ꯑꯩꯗꯤ ꯇꯣꯂꯣꯞꯁꯨ ꯐꯪꯁꯨ ꯐꯪꯗꯅ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ ꯍꯥ ꯅꯉꯣꯟꯗꯒꯤ ꯇꯣꯂꯣꯞ ꯂꯧꯔꯒ ꯂꯩꯒꯦ ꯀꯗꯥꯏ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯇꯥꯃꯅꯦ ꯑꯩꯅ ꯁꯦꯟ ꯂꯩꯇꯦ ꯍꯥꯏꯔꯒ ꯇꯥꯈꯣꯏꯗꯣ ꯃꯉꯣꯟꯗ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯌꯣꯜꯂꯁꯤ ꯑꯗꯣ ꯂꯨꯔꯤꯗꯤ ꯏꯝꯐꯥꯜ ꯇꯥꯟꯅ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯁꯤꯅꯤ ꯀꯣꯛ ꯏꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯝꯐꯥꯜ ꯇꯥꯟꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯀꯃꯥꯏꯅ ꯏꯟꯗꯣꯏꯅꯣ ꯍꯥꯏꯕ ꯇꯣꯅꯥꯎ ꯍꯣꯔꯦꯟ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯃꯊꯛꯇ ꯂꯪꯈꯠꯂꯒ ꯍꯦꯛ ꯊꯧꯈ꯭ꯔꯁꯤ ꯑꯄꯪꯁꯤꯡꯁꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯎ ꯑꯩ ꯊꯧꯕꯤꯒꯦ ꯍꯥꯏꯔꯦꯗꯅ ꯇꯥꯃꯅꯦ ꯅꯪꯅ ꯊꯧꯕꯒꯤ ꯋꯥꯗꯨꯃ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯁꯪꯉꯒ ꯂꯩꯔꯝꯃꯣ ꯂꯥꯛꯑꯣ ꯇꯥꯈꯣꯏꯗꯨꯝ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯀꯥꯟꯅꯗꯦ ꯇꯥꯈꯣꯏꯗꯨꯝ ꯁꯦꯟ ꯄꯥꯏꯈ꯭ꯔꯕ ꯇꯣꯅꯥꯎ ꯀ꯭ꯔꯣꯔꯄꯇꯤ ꯑꯩꯅ ꯃꯁꯤꯒꯤ ꯊꯥꯏꯅꯒꯤ ꯐꯤꯔꯣꯜ ꯑꯃꯟꯕꯁꯦ ꯁꯦꯠꯂꯒ ꯂꯝꯕꯤꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯁ ꯇꯣꯅꯥꯎ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯖꯥꯅꯤ ꯇꯥꯈꯣꯏꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯦ ꯂꯥꯏꯔꯕ ꯍꯥꯏꯗꯣ ꯑꯃꯨꯛ ꯑꯣꯏꯔꯦꯗꯣ ꯃꯅꯤ ꯃꯆꯥꯁꯨ ꯐꯪꯉꯔꯣꯏ ꯑꯗꯣ ꯇꯣꯅꯥꯎ ꯏꯇꯩꯃ ꯊꯔꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯒꯗ꯭ꯔꯣ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕ ꯍꯦꯔꯥ ꯀꯩꯅꯕꯨ ꯃꯌꯦꯡ ꯃꯥꯡꯕ ꯍꯧꯅꯗꯦꯗ ꯇꯥꯈꯣꯏꯗꯣ ꯐꯨꯔꯤꯠ ꯐꯖꯕ ꯂꯤꯠꯀꯦꯔꯥ ꯁꯦꯒꯥꯏꯕ ꯂꯤꯠꯀꯦꯔꯥ ꯇꯣꯅꯥꯎꯅꯤ ꯇꯣꯅꯥꯎ ꯇꯣꯅꯥꯎꯗꯤ ꯁꯤꯗ ꯂꯥꯛꯑꯦ ꯇꯨ ꯑꯣ ꯏꯇꯩꯃ ꯊꯔꯣ ꯅꯍꯥꯟ ꯅꯪꯅ ꯄꯨꯈꯤꯕ ꯁꯦꯟꯗꯨ ꯄꯤꯔꯛꯑꯣꯗꯅ ꯂꯧꯈꯤꯕ ꯐꯅꯁꯨ ꯀꯨꯏꯔꯦ ꯇꯨ ꯊꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯒꯤ ꯁꯦꯟꯗꯨ ꯁꯣꯏꯗꯅ ꯊꯧꯔꯛꯂꯅꯤ ꯍꯥꯏꯗ꯭ꯔꯥ ꯀꯔꯤ ꯅꯪꯒꯤ ꯁꯦꯟ ꯀꯥꯏꯅ ꯅꯪꯅ ꯇꯝꯅ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯨꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯆꯦ ꯊꯔꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯁꯤꯒꯤ ꯇꯣꯅꯥꯎꯁꯦ ꯑꯃꯨꯛꯇ ꯐꯨꯁꯦ ꯍꯥꯏꯕ ꯍꯩ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨ ꯀꯔꯤꯅꯣ ꯍꯥ ꯑꯩꯒꯤ ꯌꯨꯝꯗ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯂꯥꯛꯑꯒ ꯀꯦꯁꯟ ꯅꯧꯁꯟꯅꯔꯒ ꯂꯧꯈꯤꯕ ꯁꯦꯟꯗꯨ ꯄꯤꯌꯨꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯣ ꯐꯨꯗꯧꯔꯤꯅꯤ ꯃꯤꯒꯤ ꯌꯨꯝꯗ ꯇꯝꯅ ꯂꯥꯏꯕꯨ ꯊꯥꯖꯤꯟꯕ ꯈꯪꯅꯤ ꯅꯪ ꯍꯥꯏ ꯊꯔꯣ ꯆꯥꯎꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯨꯅꯨꯅꯦ ꯅꯣꯏꯕꯣ ꯐꯨꯠꯆꯤꯜꯂꯨꯅꯦ ꯇꯣꯅꯥꯎ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯐꯨꯗꯣꯏꯔꯦ ꯂꯥꯛꯑꯣ ꯕꯦꯔꯥꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯆꯦꯜꯂꯣꯏ ꯇꯥꯈꯣꯏꯗꯨꯝ ꯇꯣꯅꯥꯎ ꯑꯁꯤꯗꯤ ꯌꯥꯍꯣꯕ ꯍꯣꯏ ꯀꯣꯛꯄꯤꯛ ꯍꯣꯏꯅꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯀꯣꯛꯄꯤꯛ ꯌꯥꯍꯣꯕ ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯜꯂꯛꯏꯅꯣ ꯍꯥ ꯅꯣꯏꯕꯨ ꯑꯃꯦꯔꯤꯀꯥꯗ ꯑꯩꯒꯤ ꯍꯦꯟꯇꯥꯛ ꯀꯝꯄꯅꯤ ꯍꯥꯡꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯨ ꯁꯦꯟ ꯊꯨꯝꯒ ꯃꯌꯥꯝ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯃꯦ ꯍꯧꯖꯤꯛ ꯑꯩ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦꯍꯦ ꯑꯩꯒꯤ ꯍꯦꯟꯇꯥꯛ ꯀꯝꯄꯅꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯊꯨꯝꯒꯗꯣ ꯄꯨꯊꯣꯔꯛꯑꯣꯅꯦ ꯅꯣꯏꯕꯣ ꯇꯣꯅꯥꯎ ꯑꯩꯈꯣꯏ ꯅꯪ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯅꯤ ꯅꯪꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯦꯔꯤꯀꯥꯗ ꯊꯥꯔꯤꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯈꯪꯗꯕ ꯎꯃꯪ ꯑꯃꯗ ꯊꯥꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯍꯩ ꯑꯩꯅ ꯅꯣꯏ ꯊꯥꯈ꯭ꯔꯤꯗꯨ ꯑꯃꯦꯔꯤꯀꯥꯗꯅꯤꯅꯦ ꯍꯩ ꯇꯣꯅꯥꯎ ꯍꯥꯏꯕ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯅꯪꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯑꯄꯪꯁꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯃꯦꯔꯤꯀꯥꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯇꯝꯃꯂꯥꯏꯐꯨꯟ ꯃꯀꯣꯟꯅꯤꯅꯦ ꯅꯪ ꯐꯨꯅꯕꯅ ꯑꯩꯈꯣꯏ ꯔꯝꯕꯣ ꯒꯦꯡ ꯁꯦꯝꯕꯒ ꯂꯥꯛꯑꯕꯅꯤ ꯌꯥꯍꯣꯕ ꯀꯣꯛꯄꯤꯛ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯨꯅ ꯂꯩꯔꯗꯤ ꯇꯣꯅꯥꯎꯁꯦ ꯁꯣꯏꯗꯅ ꯆꯦꯟꯈ꯭ꯔꯅꯤ ꯃꯁꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯐꯨꯔꯁꯤ ꯐꯨꯔꯁꯤ ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯇꯥꯈꯣꯏꯗꯨꯝ ꯆꯦꯜꯂꯣꯍꯦ ꯌꯥ
ꯍꯩꯃꯥ ꯏꯆꯦ ꯄꯥꯁꯋꯥꯠ ꯇꯣꯅꯥꯎꯒꯤ ꯌꯨꯝꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯁꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕꯗꯨꯅꯤꯅꯦ ꯃꯥꯒꯤ ꯌꯨꯝ ꯑꯍꯟꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯆꯦ ꯄꯁꯣꯠ ꯇꯣꯅꯥꯎꯅ ꯇꯝꯅ ꯂꯥꯏꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯅꯤꯀꯣ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯤꯆꯪꯒꯤ ꯌꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯆꯨꯝꯗꯣꯏꯅꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅ ꯂꯥꯏꯕꯨ ꯊꯥꯖꯜꯂꯤꯗꯣ ꯇꯣꯅꯥꯎꯅꯅꯤ ꯍꯥꯏꯗꯣ ꯆꯨꯝꯃꯦꯗꯅ ꯇꯣꯅꯥꯎ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯍꯥꯏ ꯇꯥꯃꯅꯤꯌꯥ ꯅꯪꯗꯤ ꯇꯣꯅꯥꯎꯒ ꯂꯩꯃꯤꯟꯅꯕꯅꯤ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯌꯨꯝ ꯐꯖꯕ ꯀꯥꯇꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯇꯣꯅꯥꯎ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯍꯩꯃꯥ ꯏꯆꯦ ꯄꯥꯁꯋꯥꯠ ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒꯗꯤ ꯑꯁꯤꯗ ꯂꯥꯛꯏ ꯇꯨ 이씨, 이 기도는 씨엘라가 서우 먹내리니 시디. 나 그동 아무 씨엘라 씨라. 가 양씨엘로네.